Manipur ki tungan baching amrit tammi mafamsingda security force na thiba humba amadi area domination lepalitna chathari police ki pawgi matung ina tungan mafam chamaga try thoida checkpoint sing handuktuna achal awuksing check tobugi thabak lepalitna chathari hari nakalamoromda Chuchampur district manung chanba henglep police station na konba ningthi ching bilis tagi kilometer mangarom chanaga leiba bolniu area da security force na thiba humba ki thabak thabada tungan ba kusukulai kya fangma ngamle hari madugi manungda modified projectile launcher taret local made pumpy projectile HE bomb tramathoi country made single barrel rifle taret yauna tungan ba kusukulai kya fangma ngamki hari Chahi Nauribi Paumi Nupi Ama, Guwahati da Leiba Mahaki News Portal gi office ta Thori Yanduna Shiramle Hari. Thogdogasi ngarang ayuk thokibani Leikidraba Paumi Nupi adudi news anchor oibi Ritu Moniroy hariba mioyasini Mahaki kalik amana makogi office ki ceiling fan da Mahakna Thori Yanduna Shiramkiba adu thengnarakibani amadi thogdog thokfamda GMada it is for the good of everyone. Sorry haina thaba thengnaki hari. Panba yabadi Ritu Moni Nomajing Numita Mahaki Mathau Toromki adumakpu mayumda halakhi de hari mahak mathang thagi mangada luhongnaba sem saduna leiribini hainasu mahaki ibung manungsingna hongdorakli.